ꯉꯥꯏꯈꯣ ꯅꯣꯏꯁꯦ ꯂꯨꯍꯣꯡꯅꯦꯕ ꯏꯃꯨꯡꯁꯤꯒ ꯐꯥꯎꯅꯔꯤꯕ꯭ꯔꯥ? ꯌꯥꯕꯅꯤ. ꯑꯣ ꯐꯔꯦ ꯐꯔꯦ. ꯄꯣꯌꯦꯡ ꯑꯃꯨꯛꯇ ꯄꯤꯊꯣꯛꯑꯒꯦꯅ ꯇꯧꯅꯤ. ꯉꯁꯤꯁꯤ ꯐꯪꯅꯕꯁꯤꯅ. 저 ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯃꯉꯣꯟꯗꯩꯅ ꯐꯖꯕ ꯏꯇꯩꯃ ꯑꯃ ꯂꯧꯔꯒ ꯂꯨꯍꯣꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯉꯥꯡꯅ ꯀꯔꯤ ꯈꯪꯒꯦ? ꯍꯩ ꯇꯥꯔꯕ꯭ꯔꯥ? ꯇꯥꯔꯕꯣ? ꯂꯨꯍꯣꯡꯕꯒꯤ ꯃꯈꯣꯟꯁꯦ ꯇꯥꯖꯔꯦ ꯄꯥꯕꯨꯡ. ꯀꯔꯤ ꯐꯥꯎꯏ? ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ. ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯉꯤꯕ? ꯀꯩꯀꯥꯟꯗꯣꯏꯕ? ꯑꯩꯅ ꯅꯣꯏꯕꯨ ABC ꯇꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯆꯤꯟꯐꯥ ꯄꯨꯍꯟꯕ ꯅꯠꯇ꯭ꯔꯣ? ꯄꯥꯕꯨꯡ ꯑꯩꯒꯤꯅꯦ ꯊꯥꯗꯣꯏꯁꯦ ꯐꯥꯔꯒꯅꯦ ꯁꯣꯏ ꯂꯧꯅꯤ ꯍꯥꯏꯁꯤꯅꯦ ꯄꯥꯕꯨꯡ. ꯃꯁꯤꯁꯤꯃ ꯃꯤꯅ ꯂꯧꯈꯤꯕ ꯍꯥꯏꯁꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯉꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯣꯡꯃꯩ ꯑꯃ ꯂꯩꯕꯤꯌꯨ. ꯁꯨꯡꯂꯩ ꯂꯩꯕꯤꯗꯦ. ꯅꯨꯄꯤ ꯊꯤꯕ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯅꯔꯕꯗꯤ ꯂꯩꯕꯥꯛꯁꯤ ꯅꯣꯡꯃꯩꯒꯤ ꯅꯣꯡꯃꯩ ꯉꯥꯛꯇ ꯉꯥꯏꯔꯣꯏꯗ꯭ꯔꯣ? ꯄꯥꯕꯨꯡ ꯅꯨꯄꯥ ꯄꯗꯥ ꯅꯨꯄꯤꯗꯣ ꯄꯥꯕꯨꯡ. ꯄꯥꯕꯨꯡꯒꯤ ꯆꯦꯡꯂꯧꯗꯨꯅ ꯄꯣꯛꯄ ꯑꯩꯒꯤ ꯆꯦꯡꯂꯧꯁꯤꯗꯕꯨ ꯅꯨꯄꯤ ꯀꯅꯥꯅ ꯌꯥꯕꯤꯗꯣꯏꯅꯣꯅꯦ ꯄꯥꯕꯨꯡ? ꯅꯣꯡꯃꯩ ꯄꯥꯏꯕꯤ ꯃꯥ ꯐꯥꯎ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯨ ꯅꯣꯡꯃꯩ ꯄꯥꯏ ꯇꯥꯕꯅꯤ ꯄꯥꯕꯨꯡ. ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯇꯛꯇꯒ ꯈꯨꯝꯃꯤꯅꯤ. 마 ꯉꯁꯥꯏꯗꯒꯤ네 ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯄꯛꯄꯣꯗ ꯐꯨꯔꯤꯁꯦ ꯀꯣ. ꯑꯩꯗꯤꯅꯦ ꯊꯥꯗꯣꯏꯁꯦ ꯐꯥꯔꯒ ꯂꯧꯅꯤ ꯍꯥꯏꯁꯤꯅꯤꯀꯣ. ꯅꯊꯤꯕꯣꯡꯗꯤ ꯄꯥꯟꯗꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ. ꯑꯩꯗꯤꯀꯣ ꯉꯝꯅꯤ ꯍꯥꯏꯁꯤꯅꯤ. ꯑꯩꯗꯤꯀꯣ ꯍꯥꯏꯗꯤ ꯍꯥꯏꯔꯦ ꯂꯧꯗꯤ ꯂꯧꯅꯤ ꯍꯥꯏꯁꯤꯅꯤ. ꯑꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯒꯤꯅꯦ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯗꯣ ꯆꯥꯕ ꯌꯥꯒꯗꯕ ꯅꯠꯇꯤꯌꯦ. ꯆꯥꯕ ꯌꯥꯒꯗꯕ ꯅꯠꯇꯤꯌꯦ. ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ. ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯇꯪꯈꯥꯏ ꯑꯃ ꯃꯥꯡꯉꯒ ꯅꯪꯅ ꯅꯣꯛꯏꯅꯦ. ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤ. ꯅꯣ ꯅꯣꯛꯀꯦ. ꯅꯣꯛꯅꯤꯡꯉꯤ. ꯐꯨꯅꯤꯡꯉꯤ. 시덕이 해나 푸닝버 시덕이 해나 푸닝버 레이버라. 에이 그이노 빠봉대기 말을 할래 아이다이네. 할리 그이노 할라가 가리기 이마다 타굴론 아마따 우트리 까이기노. 에이 좀이 너희 나마시디 너희기 레기다바 바쩌우나 에이 흰곤세 로우 야나나 바이나 에이곤도 홍젤람바니네. 마북젠 팟담니나 하나 짝그래다나. 난 그이도게봐 빠봉 축항젤로 이마 수다설로 통리바타 타완 미착 콘마 코이수 강젤로 루홍바기 맘도 마야이다 루홍판 마탁다 판리바 누피 만바 만자마기 참다 군도 빠랭 혹간에 아이는 나이리바 랑랑 강젤로 낭나 미루홍가도 보기 나이드나 레이디비 시작 가이동도리바 낭나 가이동도림로 ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯝꯇ ꯈꯜꯂꯨꯈꯤꯒꯦ ꯇꯥꯏ. 아이고 씨발